Ngasisu Manipuri Wari Tunggol na mayamgidamak potsem tausanbagi asengba thokkiba wari amamuk puduna lakjari. Channel asibu support taubiba kaubiganu, like subscribe taubiramu, aduga wari pabada soikilan kiba pomnamak mayamna ngakpiyu. Mayamda wari asi khudol tamjadringai mangoinana wari sibu ibirakpina karigumba kharadang haizari madudi. Wari asi isada thengnakibadu haizabani masida sinfam amatabu atamnana singnaduna lana uhonnaba hotnaba karimata leizade. Hauzik wari asi hauzaраklagi miyam. Aigi iming ibemhal kauzai. Aikoi imungsida mi mari chai. Aigi nupaga icha aniga. Tasengna yamna ingna chikna panjaramba imungni. Adubu aina section haudabagi haigadra uhaudabagi haigadra hojikti pungchai chairi sel thumdabu oiro dau thumdabu oiro maning ihan hanba haibado oiri ngasi mayamsu aigi wari asidagi miyoibana awaba taba haibasi karisu koi hauba natte haibasi khangjanbiyu asumna ai isamaksu sarkar gi thabak ama tawjai aduna ai isagi oiba sak takba yaba masak thokna hingba ngamnaba lambi amadi oiri aigi nupasu mangai masu thabak ama tawi nahanwai college karingaida thengnaduna loinarakibani yamna su nungsinarami nongma numit amani aisi mapalamda leiba aigi ichanupiga gol wari sanarambani matamduda ichanupisi class 12 loibada mangairi lairik makha tamthaba mapandi leikibani ichanupina mama aigi roommate se mawong ama tawi loinaba yamna nungaite adum hawhawna call wari sanaraga lei ayamba matamda aduga aigi potchai singsisu mina waihaningde khangde pangsinda sajinai haina hairi aina kamai tawni adude onthokpa nupi amaga hek leiminaruida ko ado noigi warden dudi aduda hairaga yengabo amuktang complain tawdana hairami ichanupina mama as tawraroida kaim kanaroi tawfam su chade kari hairuni tawrasu moi masen hekta manakhini kanaroi haina hairi matam sida aina chummine thoibi adusu ho phare se exam loidri phawbadi matam khara leiro warasu wana adugane nangi exam loirga mafam amada hongdoknabado nabung khanarasi migi maramduda section da leiko manaruganu hairami asumna wari sanaba loiraga hek thamkibaga aigi nupasi upudagi cherang amada karigumba potsak ama hapaga mapan thokirami aduga mapanda khara changsillaga machi amada leiramo ai laklaki haidana hairami mana putoklaga chatkriba pottusu karino haibasi ai khangi aduga pottu kanada pirudoino haibasu ai mayek sengna khangi nong nini gi mamangda leikai gi inang nupi amana pau tamlakpadagi aigi nupasi aikhoidagi leirak amani chatlaga leiba ban dukan phambi komodini kaubi maunaha amaga aronba mari thammi haibasi khanglabani maunahadu macha ahum surabini aduga magi nupasina nisada laichuba miyoi ama oirubana yumda laite rehab ta adum leibani masi hanadagi so paisa paiba nupasingsi khalaga koibagi mina ninphung adum khara ngangnaba mini pakhang nupi angang leiba amata lemna thade hoi khuba haibasi maktabu khutna mana khuba yabadi natte nupa singdusu mabu lobigi haiduna koibadi amata natte makhoisu afaba mi amani haibadi khak yaroi adubu hingnaba lambi oirabasu kumodini na tawribadu yaningde asumna matamduda maga aigi nupaga mari leinabasi tha ahum mari mukti surabazani aduga ngasai aina panjakiba aigi nupana cherangda haptuna puraga chatkribaduna rani phiga phanekani magi leibajani numidang aina mana purakpaduda lona yenghawbani asumna aisu mayang mangda ikai batagi wasi nakong anis walamde
Masigi mathaktasu wafamsi ichanupana karigumba khangkhiba thoklabadi lan sagadawribani. Aduna pana koina tumina lotsalami. Nongmadi aisu penma laktabadaki aigi nupada moi babong nangna tawrise kitangdi henmalabani ko mayam mangsida maise thampham khangdre nangna komodini ga unaribadu yam thuna lefawro nachanupasina khanglaklagadi wa thoknarakani haina chairammi adubu karimata khangjenadaba saduna mathong khangdaba waduda badanam sirakanu he nupi laikai miwa khara ngangnabadu taraga imung kainaba singanu haiduna onana aingonda onsilaktuna sauraki ainasu asukoina yum panminarakpase nangna aigi thajabasi asumaina manghangani khaludabani haina chinsina ngangbadamak ngangjahawi adubu karidi tawruni kumodinigi dukanda aigi nupasi kwa adum chai haibadi aisu khangi adubu kuire asumaina lairakpasidi adubu makhoi anigi marisi karidagi sagatpa haukhibanu haibadudi khangba ngamde asumna aiga numittuda aigi nupaga khara ngangnaraba tungda nongninidi aigi nupasi office chatte yumda adumak lengdabi lairami wakhal yamna nungaitabagi mami amasu tarami aisu makhoi pabungse pap khara tarakla male haina khanjarami adubu madi aina khangkhre haibagi karamai tawdana lekthoksike haiduna khanba oiramki aisu yumda leiribadu lemnadi leiba natte ajit akhom yengduna leiribani mana maning changba bathroom changba ngaiduna magi mapot machai phaklibani masu mana hek chatpa mafung khudingi phone do adum purami adubu nongmadi tanja chadana phone si pudawi bathroom changkhibani madam sida save tawdaba number amadagi call tawraki aduga ngaihak lairaga message sida amuk tamo dukanda amuk to laktradi kadawrage ichena chairabro haiduna tharakpani aisi mitmang sida madu pumnamak uba sida khutsa si thak niktuna le aigi phone dagi message laklibado photo namhawi ai kainomadi tawrage na lepi asumna aigi ichegi majanupi amale mabuk mabaw yam phaba angangni babak tawrabani mangonda call tawduna ichega aikhoi hum wa tanarami aigi waraba matam sidadi aisu aigi wa tabigadaba mi thirakpani asumna aigi imausigi ming Chandrika kawi mana chacha karisu tawroi kaisu leitaba mana ngamyaba nate masada direct paw phawr ano haidana damka tawradawani aduga kakagi wadi adum khoi mayamna haibada chatkani hairaklammi ichenasu aduni bema mana kaidawdorige matik lairagana singnaraksanu chawkhatabido aduga nangi nupasisu mona sengaw lakpa oina tawradana anudora kanda ma amasu chai leirabani phare ado nang matha saruranu haina hairi aina hoi ado handakki nomaijingse sida noina mana cha amukta lao adugane nupidogi mayumda chatlusi haina hairammi makhoinasu aigi waduda yarakki asumna nomaijing numit aduda aikhoi ahum kumodinigi dukanda chatlammi maasi aikhoi ubada kharadi tum khanglabajani khara pakhatpagi mawongda tawi iche kai chatluino haina kauri aina nangi nanakta lakline nangi dukan si ngaihak thonglon silamo wari aruwa ama sanasi nakhoi yumdara kaino changurasi aina hairammi masida mana ise kayam luba wano sida tum sanarase haire aisu khon khara kankhatnarakani khangbadigi mayamangda khara ikaibagi manungda changsina hairami adupu mana sukya yaba laite masida aisu oiraroi khangduna mana dadi ngamhalaroi khankhibadagi ibema nang suna sana aikhoina maram ilai leitana nangi pan dukan macha sida laklibasi kaigino haibadu khanglamagani nanga aigi nupaga lainari ba marido yam thuna thado hairami ichenasu ibema nangi wadi khangde ado aigi inaw nupi sidi mini izat tawnaribi matik chabi nupi amani aduna wawa lautrasu tomina manung sida losinaresiko haina hairammi
Masida Kumodinisi Kaino, ije khoina nganglidubo noi mayam haunaraga miki pan dukan sida laklaga mathong khangdaba wa ngakta haina hairakpani. Aina yareda khangsinadaba saranu noi ani na thanariba message taunariba call mayamdo loina khangi aduna yam thuna lefawro nang khaktani chophau doribase hairammi. Masi masasi thak thak nikpa makai sauning labani aisu khangmi kon kalapna khangadi phare kaino nangi nupadu da haigidaba natro aingonda laklaga haibirari si karigino haina khumlakpani. Masida imau chandrikana nangdi nupasi nupi thiraba nupani khangdabro nangonda hairoidoisina karigino haina hairakpani. Masida mana he kaideno ibema nangna nathau natana nathau sarakanu haina jairammi. Masida aishu sauningduna he ikai khangdabi maithabi nangna inaw nupisida imau nupisida adumna haiba yabra haina jairammi. Maga aikhoi ahumgasi awai akhum taunaduna ngaihak khatnarami aishu sauningba haibado oirabanina adum khara jairammi. Masu khumba lepte adubu aikhoi ahumna ngangbada ma khumbamdi khangdrabani. Konadi mane maku amadi manak adwaida leiba legai mi khai tholaktuna wadu sandainarami. Mane maku dunasu kumodini bu thina chairami. Ainasu taungambi nangna hoi ngasaidagi lapthoknarage hek haibada aina kaidobagi ngakpiroi nangna ingonda singnaraga nang khaktani mangjagadaba mayamna tinsinagadaba nang khaktani hairammi. Mayamnasu chumi chumi masigi tongambise haiduna mangonda onsanduna chairammi. Masi mayam changdana chaibadagidi kappa haurakki aikhoisu tawja sarise haiduna hanna yenglamdabi halakki. Thaudok asigi matungdagi aigi nupagi mohongsi ahongba khara lakpa haurakki. Ahing tumba matamda fuk haugatpa aduga tanja chadana isausu panglangda langlami. Nongmasu aina kauta nga thongbani. Madi hanadagi kauta nga thongbasi yamna pamjabani. Aduga numitudadi aina kauta nga si thonganu hainadi haidro min hainadi haibasida thonglagadi se nang hek charo haiduna pukham ka henjanga tingkotuga dining table mathaktagi langdarakpani. Ichanupasi masida sauraktuna kaino pabungna tawrisi haiduna hawatke tawi. Masida aina ibungo nang manungda changkhro haina themjelami. Saubanadi loirabani. Asumna aigi nupasi isau langlamduna maningromda thoki. Aduga maningda leiriba u akangba kharadu singjangna khaiba hauri. Aikhoigidi singa kaisu thaba nate asumna imung amagi mapot machai sunaba leiriba haibaduni. Singjangduso sajanadabagi kolhing kabani. Aduna khairiba aduda changdabagi pop sapu kanna thomlami. Aina karino moi pabung ngawra pro tawrisibo numidang sida kadaidagino singjangdu piro ose kadaino haiduna makutagi munge tawrami. Adubu laktana ibu inthoraklami. Aduga walang karimita ngangdabi adumak singdo khairi. Asum tawbasida makhongda singjangduna yansilami. Yam kannabudi sokte adubu toinaba thomi haibaduni I mayam ama thoklabani. Aina jensanduna namdana singjangdu mulli. Lori dana tawrisidi ihingna hingi sari ngawraba moi pabongbo ibungo first aid kit to amta pudhoro maninglomda aiduna ijanu pabu kokthoklammi. Adubu aigi nupana thengkanu nang hairamduna aibu amuktang kanna inthoklamduna thongan lomda thokibani. Aisu tanarami adubu amambaduda maiga yaudabaduda ichanupabu kauduna mai puthoknaba hairammi. Asumna ichanupaga aigana tawraga hingduda aigi nupabu thirammi. Mana chatkhiba lambiduda matek I tahauribani. Asumna aikhoi anina phana kuina thirabasu fanglamde ichanupana kaino imanangbu amatungda inai haidaini karomda chatkrage tawrisibo ahingsida hairi. Aisu khangde ibungo imasu amambasida gyan mena mata tahaudre phatlauna mangkhrisini
ꯍꯥꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯐꯅ ꯀꯨꯏꯅ ꯊꯤꯔꯕꯁꯨ ꯐꯪꯕ ꯀꯧꯕ ꯂꯩꯇ꯭ꯔꯕꯗ ꯀꯥꯟꯅꯔꯔꯣꯏ ꯈꯪꯗꯅ ꯏꯆꯥꯅꯨꯄꯥꯅ ꯂꯩꯀꯥꯏꯒꯤ ꯃꯃꯥꯟꯅꯕ ꯈꯔ ꯐꯣꯟ ꯇꯧꯗꯨꯅ ꯀꯧꯊꯣꯛꯇꯨꯅ ꯊꯤꯕ ꯌꯥꯎꯃꯤꯟꯅꯁꯤ ꯍꯥꯏꯔꯝꯃꯤ꯫ ꯃꯈꯣꯏ 3 ꯊꯣꯛꯂꯛꯏ ꯑꯗꯨꯒ ꯃꯈꯣꯏ 4ꯗꯨꯒꯤ ꯃꯅꯨꯡ ꯕꯤꯀꯥꯁ ꯀꯧꯕ ꯑꯉꯥꯡ ꯑꯃꯅ "ꯏꯃꯥ, ꯑꯩꯈꯣꯏꯅ ꯚꯥꯞꯅ ꯃꯥꯕꯁꯤꯅꯗꯤ ꯎꯄꯥꯏ ꯂꯩꯗꯧ ꯃꯥꯟꯗꯦ꯫ ꯂꯥꯏꯅꯒ ꯆꯦꯟꯕ ꯑꯣꯏꯔꯝꯅꯤ ꯑꯁꯨꯛ ꯀꯨꯏꯅ ꯊꯤꯕꯗ ꯐꯪꯗ꯭ꯔꯤꯁꯤꯅꯗꯤ" ꯍꯥꯏꯅ ꯍꯥꯏꯔꯛꯏ꯫ ꯃꯁꯤꯗ ꯑꯩꯈꯣꯏꯁꯨ ꯃꯥꯅ ꯍꯥꯏꯔꯤꯁꯤꯅ ꯆꯨꯝꯕ ꯇꯥꯏ ꯈꯟꯕꯗꯒꯤ ꯑꯃꯥꯏꯕ ꯑꯃꯁꯨ ꯈꯨꯗꯛꯇꯨꯗ ꯊꯥꯗꯨꯅ ꯀꯧꯍꯜꯂꯝꯃꯤ ꯑꯗꯨꯒ ꯑꯃꯥꯏꯕꯗꯨ ꯂꯥꯛꯄꯗꯒꯤ ꯂꯩꯀꯥꯏꯒꯤ ꯑꯍꯜ ꯂꯃꯟ ꯈꯔꯁꯨ ꯌꯥꯎꯔꯛꯂꯝꯃꯤ ꯑꯗꯨꯒ ꯃꯤꯁꯨ ꯑꯗꯨꯝ ꯌꯥꯝꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯃꯤꯡ ꯀꯧꯗꯨꯅ ꯃꯣꯏꯕꯨꯡ ꯈꯣꯡꯗꯨꯅ ꯑꯩꯒꯤ ꯅꯨꯄꯥꯕꯨ ꯊꯤꯔꯝꯃꯤ꯫ ꯑꯩꯈꯣꯏꯅ ꯑꯁꯨꯝ ꯂꯥꯛꯄꯗ ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤ ꯃꯪ ꯂꯩꯕ ꯂꯝꯕꯤ ꯑꯗꯣꯝꯗ ꯄꯨꯈ꯭ꯔꯤ ꯃꯆꯥ ꯑꯃ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯝ ꯈꯨꯟꯖꯤꯟ ꯍꯥꯏꯒꯗ꯭ꯔꯥ ꯈꯔꯗꯤ ꯆꯠꯊꯣꯛꯄ ꯃꯐꯝꯅꯤ꯫ ꯃꯐꯝꯗꯨ ꯇꯝꯅ ꯑꯩꯈꯣꯏ ꯃꯌꯥꯝꯁꯤ ꯂꯥꯛꯂꯝꯃꯤ꯫ ꯃꯇꯝꯁꯤꯗ ꯄꯨꯈ꯭ꯔꯤ ꯃꯄꯥꯜꯗꯨꯗ ꯀꯅꯥꯅꯣꯝꯃ ꯐꯝꯗꯨꯅ ꯂꯩꯔꯤꯕꯗꯨ ꯎꯔꯛꯈꯤ꯫ ꯃꯁꯤꯗ ꯏꯄꯨ ꯑꯃꯥꯏꯕ ꯑꯗꯨꯅ "ꯍꯥꯏ, ꯅꯈꯣꯏ ꯏꯕꯨꯡꯉꯣꯁꯤꯗꯤ ꯏꯂꯥꯏ ꯂꯥꯏꯅ ꯃꯪꯒꯤ ꯄꯨꯈ꯭ꯔꯤ ꯃꯄꯥꯟꯁꯤꯗ ꯂꯩꯔꯝꯃꯦꯗꯅ ꯑꯩꯗꯤ ꯅꯥꯔꯛ ꯃꯣꯡꯁꯣꯡꯗ ꯂꯩꯔꯝꯗꯧꯕ ꯃꯥꯜꯂꯒ" ꯍꯥꯏꯗꯨꯅ ꯑꯩꯉꯣꯟꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯄꯥꯕꯨ ꯎꯕꯗ ꯏꯆꯥꯅꯨꯄꯥꯁꯤ ꯄꯥꯕꯨꯡ ꯍꯥꯏꯅ ꯀꯧꯗꯨꯅ ꯆꯦꯟꯁꯤꯟꯒꯦ ꯇꯧꯕꯅꯤ꯫ ꯃꯇꯝꯁꯤꯗ ꯑꯃꯥꯏꯕꯗꯨꯅ "ꯉꯥꯏꯈꯣ ꯏꯕꯨꯡꯉꯣ, ꯑꯩꯈꯣꯏꯅ ꯂꯩꯔꯤꯕꯁꯤ ꯃꯪꯅꯤ, ꯏꯄꯨ ꯍꯥꯟꯅ ꯆꯪꯒꯦ" ꯍꯥꯏꯗꯨꯅ ꯑꯩꯒꯤ ꯅꯨꯄꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯝꯃꯤ꯫ ꯑꯗꯨꯒ "ꯏꯕꯨꯡꯉꯣ, ꯍꯧꯒꯠꯂꯨꯁꯦ, ꯁꯤꯗ ꯐꯝꯒꯅꯨ, ꯌꯨꯝꯗ ꯆꯠꯁꯤ ꯂꯥꯛꯑꯣ" ꯍꯥꯏꯗꯨꯅ ꯃꯁꯥꯗꯨ ꯑꯍꯜꯗꯨꯅ ꯈꯤꯇꯪ ꯊꯦꯡꯂꯨꯕꯗꯅꯤ꯫ ꯃꯇꯝꯁꯤꯗ ꯑꯩꯒꯤ ꯅꯨꯄꯥꯁꯤꯅ ꯑꯍꯜꯗꯨꯃꯨꯛ ꯂꯥꯛꯇꯅ ꯏꯟꯊꯣꯔꯛꯄꯅꯤ꯫ ꯑꯩꯁꯨ ꯃꯇꯧ ꯑꯁꯤꯗ ꯄꯥꯈꯠꯇꯨꯅ ꯆꯦꯟꯁꯤꯟꯗꯨꯅ "ꯀꯩꯗꯧꯔꯒꯦ ꯃꯤꯃꯣꯏ ꯄꯥꯕꯨꯡ, ꯍꯧꯒꯠꯂꯣ, ꯌꯨꯝꯗ ꯆꯠꯁꯤ ꯂꯥꯛꯑꯣ" ꯍꯥꯏꯔꯝꯃꯤ꯫ ꯃꯁꯤꯗ ꯃꯥꯅ ꯅꯨꯄꯤ ꯑꯃꯒꯤ ꯃꯑꯣꯡꯗ "ꯑꯉꯥꯎꯕꯤ, ꯇꯨꯃꯤꯟꯅ ꯂꯩꯌꯨ, ꯁꯤꯗ ꯏꯃꯥꯟꯅꯕꯤ ꯃꯌꯥꯝ ꯁꯥꯟꯅꯩꯁꯦ ꯎꯗ꯭ꯔꯣ" ꯍꯥꯏꯅ ꯍꯥꯏꯔꯛꯄꯅꯤ꯫ ꯑꯩꯁꯤ ꯃꯥꯒꯤ ꯋꯥꯇꯥꯗꯨꯗ ꯀꯤꯕꯅ ꯈꯨꯝꯐꯝ ꯈꯪꯂꯝꯗꯦ꯫ ꯃꯥꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯅ ꯑꯩꯉꯣꯟꯗ ꯅꯣꯛꯇꯨꯅ ꯌꯦꯡꯂꯒ "ꯍꯣ, ꯅꯪꯒꯤ ꯅꯀꯣꯛꯇꯣ ꯆꯥꯅꯤꯡꯉꯦꯌꯦ, ꯅꯀꯣꯛꯇꯣ ꯍꯤꯡꯇꯠ-ꯊꯠꯂꯒ ꯂꯩꯊꯦꯛꯑꯒ ꯏ ꯀꯥꯞꯊꯣꯔꯛꯄꯗꯣ ꯊꯛꯅꯤꯡꯉꯦꯌꯦ" ꯍꯥꯏꯅ ꯍꯦꯛ ꯍꯥꯏꯔꯛꯄꯅꯤ꯫ ꯑꯩ ꯏꯁꯥꯁꯤ ꯌꯥꯝꯅ ꯀꯤꯕ ꯑꯃꯠꯇ ꯐꯥꯎꯔꯛꯈꯤ꯫ ꯃꯁꯤꯗ ꯅꯠꯇꯅ ꯌꯥꯝꯅ ꯍꯩꯅꯗꯕ ꯑꯃꯁꯨ ꯐꯥꯎꯔꯝꯃꯤ꯫ ꯃꯁꯤꯗ ꯑꯃꯥꯏꯕꯗꯨꯅ "ꯌꯥꯔꯦ ꯏꯕꯨꯡꯉꯣ, ꯂꯥꯛꯑꯣ, ꯆꯠꯂꯁꯤ, ꯅꯪꯒꯤ ꯂꯩꯐꯝ ꯅꯠꯇꯦ ꯃꯐꯝꯁꯤ. ꯏꯕꯨꯡꯉꯣ, ꯅꯣꯏ ꯈꯔ ꯂꯥꯛꯎꯅꯦꯍꯦ, ꯅꯄꯥꯁꯤ ꯄꯥꯛ ꯃꯆꯤ ꯂꯦꯡꯉꯨ ꯌꯥꯔꯣꯏꯗꯧꯔꯤ. ꯑꯗꯨꯗ ꯇꯨꯃꯤꯟ ꯀꯨꯝꯍꯩ ꯌꯦꯡꯉꯒ ꯂꯩꯔꯅꯨ, ꯌꯨꯝꯗ ꯄꯨꯅꯕ ꯇꯧꯁꯤ" ꯍꯥꯏꯅ ꯍꯥꯏꯔꯛꯏ꯫ ꯑꯁꯨꯝꯅ ꯏꯆꯥꯅꯨꯄꯥ ꯑꯃꯗꯤ ꯃꯥꯒꯤ ꯃꯃꯥꯟꯅꯕ ꯇꯧꯗꯨꯅ ꯑꯩꯒꯤ ꯅꯨꯄꯥꯁꯤꯕꯨ ꯆꯤꯡꯊꯣꯛꯂꯝꯃꯤ꯫ ꯍꯦꯛꯇꯃꯛ "ꯊꯥꯗꯣꯛꯎ, ꯃꯁꯤ ꯑꯩꯒꯤ ꯂꯩꯐꯝꯅꯤ" ꯍꯥꯏꯗꯨꯅ ꯃꯆꯤ ꯂꯦꯡꯗꯅꯕ ꯂꯥꯛꯅꯔꯝꯃꯤ꯫ ꯃꯈꯣꯏ 5ꯅ ꯆꯤꯡꯅꯕ ꯏꯟꯅꯕ ꯂꯥꯛꯅꯕꯗꯨ ꯄꯥꯛ ꯉꯝꯗꯦ꯫ ꯃꯇꯣꯝꯇꯅ ꯃꯈꯣꯡ ꯀꯥꯎꯕꯋꯣ ꯊꯤꯟꯕꯋꯣ ꯇꯧꯗꯨꯅ ꯂꯩꯍꯧꯅꯕ ꯍꯦꯛꯇ ꯇꯧꯏ꯫ ꯑꯗꯨꯕꯨ ꯌꯥꯝ ꯋꯥꯅ ꯆꯤꯡꯕꯣꯏ ꯊꯥꯡꯕꯣꯏ ꯇꯧꯗꯨꯅ ꯌꯨꯝ ꯐꯥꯎꯗꯤ ꯄꯨꯔꯛꯂꯝꯃꯤ꯫ ꯌꯨꯝ ꯌꯧꯔꯕ ꯇꯨꯡꯗ ꯃꯌꯥꯝ ꯆꯪꯗꯨꯅ ꯐꯥꯅꯔꯒ ꯑꯃꯥꯏꯕꯗꯨꯅ ꯂꯩꯇꯥꯅꯔꯝꯃꯤ꯫ ꯑꯩꯒꯤ ꯅꯨꯄꯥꯒꯤ ꯃꯁꯥꯗ ꯆꯪꯂꯤꯕ ꯂꯥꯏꯗꯨꯒꯤ ꯀꯔꯤꯅꯣ ꯈꯨꯗꯛꯇꯨꯗ ꯆꯦꯟꯗꯨꯅ ꯂꯧꯔꯨꯔꯒ ꯀꯠꯈ꯭ꯔꯕ ꯃꯇꯨꯡꯗꯗꯤ ꯄꯣꯞ ꯇꯥꯅ ꯏꯁꯤ ꯁꯤꯕ ꯃꯈꯩ ꯇꯨꯝꯈꯤꯔꯝꯃꯤ꯫ ꯑꯩꯁꯨ ꯉꯁꯥꯏꯗꯒꯤ ꯇꯧꯔꯤꯕ ꯃꯇꯧꯗꯨꯗꯗꯤ ꯃꯥꯒ ꯇꯨꯃꯤꯟꯅꯗꯧꯕꯁꯨ ꯀꯤꯔꯝꯃꯤ꯫ ꯂꯩꯀꯥꯏꯒꯤ ꯏꯅꯦ ꯈꯔ ꯂꯥꯛꯄꯗꯨꯅꯗꯤ "ꯏꯕꯦꯝꯃ, ꯌꯥꯔꯗ꯭ꯔꯣ ꯅꯪꯕꯣ, ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯂꯦꯛꯄꯤꯔꯒꯦꯗꯅ, ꯅꯆꯥꯒ ꯅꯪꯒꯇꯪꯅꯤ, ꯅꯨꯡꯉꯥꯏꯇꯦ" ꯍꯥꯏꯕꯤꯔꯝꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯅ "ꯌꯥꯔꯅꯤꯗ ꯏꯅꯦ, ꯑꯩꯈꯣꯏ ꯏꯕꯨꯡꯉꯣꯒꯤ ꯃꯃꯥꯟꯅꯕꯈꯩꯁꯨ লেꯛꯅꯤ ꯍꯥꯏꯔꯤ, ꯑꯗꯨꯅ ꯀꯩꯁꯨ ꯇꯧꯔꯣꯏꯗ, ꯏꯅꯦꯈꯣꯏꯁꯨ ꯋꯥꯔꯝꯃꯅꯤ, ꯇꯨꯝꯖꯔꯨꯔꯣ" ꯍꯥꯏꯅ ꯍꯥꯏꯗꯣꯛꯈꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯑꯩꯁꯨ ꯃꯨꯟꯅ ꯈꯟꯖꯤꯜꯂꯨꯔꯒ ꯁꯨꯝ ꯀꯤꯁꯤꯜꯂꯛꯄꯗꯒꯤ ꯏꯆꯥꯅꯨꯄꯥꯒꯤ ꯀꯥꯗ ꯆꯪꯁꯤꯟꯗꯨꯅ ꯇꯨꯝꯂꯝꯃꯤ꯫ ꯑꯍꯤꯡꯗꯨꯃꯁꯨ ꯃꯅꯤꯡ ꯃꯌꯥꯁꯤꯗ ꯁꯤꯡ ꯈꯥꯏꯗꯨꯅ ꯍꯣꯟꯗꯣꯛ ꯍꯣꯟꯖꯤꯟ ꯇꯧꯕꯒꯤ ꯃꯈꯣꯜꯅ ꯄꯨꯡꯅꯤꯟ ꯍꯦꯛꯇ ꯅꯤꯜꯂꯝꯃꯤ꯫ ꯑꯉꯥꯡꯈꯩꯅꯗꯤ "ꯏꯃꯥ, ꯃꯄꯥꯟꯗ ꯇꯧꯔꯤꯁꯦ ꯀꯔꯤꯅꯣ ꯍꯥꯏꯕꯗꯨ ꯌꯦꯡꯂꯨꯒꯦ" ꯍꯥꯏꯅ ꯍꯥꯏꯖꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯅ ꯇꯝꯅꯕꯅꯤ ꯍꯥꯏꯕꯗꯨ ꯈꯪꯕꯒꯤ ꯃꯈꯣꯏꯕꯨ ꯃꯄꯥꯟ ꯊꯣꯛꯍꯜꯂꯝꯗꯦ꯫ ꯅꯣꯡ ꯉꯥꯜꯂꯕ ꯇꯨꯡꯗꯅꯤ ꯃꯈꯣꯏ ꯄꯥꯕꯨꯡꯁꯤ ꯃꯤꯀꯞ ꯊꯣꯛꯂꯝꯃꯤ꯫ ꯑꯩꯅ ꯆꯪꯁꯤꯟꯗꯨꯅ "ꯃꯈꯣꯏ ꯄꯥꯕꯨꯡ, ꯅꯁꯥꯗꯨꯕꯨ ꯀꯃꯥꯏ ꯇꯧꯔꯒꯦ, ꯈꯔꯗꯤ ꯊꯤꯟꯗꯣꯛꯂꯝꯃꯅꯤꯅꯦ" ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯁꯤꯗ ꯃꯥꯅ "ꯊꯤꯟꯗꯣꯛꯏꯅꯦꯍꯦ, ꯀꯩꯗꯧꯔꯕꯖꯥꯠꯅꯣ, ꯑꯩꯕꯨ ꯂꯝꯖꯦꯟꯒ ꯆꯦꯟꯈꯤꯖꯥꯠꯂꯥ" ꯍꯥꯏꯅ ꯍꯥꯏꯔꯛꯏ꯫ ꯑꯩꯅ
nangbu ngarang thokibasingdo karimata ningsingdrabo haina hanglammi. Masida amuk mana ngarang kaidawrageni haise ngarang aina aikhoi lambaksida hangsit langba thoklaga namana chana yumda halo na isaudo tawrakpaduro haina hairakpani. Masida aidi loi onana ningsingammi sina kamai tawrizano haina khallammi. Aduga ngarang thokibasingdu mayek sengna adumak lirammi. Masida makhoi pabungsu ingak ngaktuna yamna thajadabagi mongongda tawraklami. Asumna thodok asigi tungdagidi ipu amaibaduna tawduna layok tilokpada ngakthoknabani haiduna jantra amasu semduna sihelami. Matam kharadi awaba pumnamak kokhraboi ninglami. Aigi nupasisu kumodini ki dukanda kwa chaba hek chatlambadusu chatkidrabani. Adubu amuk hana thabak halakpa khuding kwa chaduna lakpasi haurakpani. Ainadi asumna hangjai makhoi pabungsi tawngambiduki dukanda amuk changba haura malene haiduna ahanbadati nattehe atopa dukandagini haina hairambani. Adubu matung tarakpadagidi nangi nathawro magi dukandagini nang kaidawge haibano aina chaningaga chani chaningdragana tokani haina hairi. Aisu upaidi leiramde makhung makhu thawrina punduna phajalaga thamdoba mangaire. Asumna aisi ichega wari sanarambani. Aigi nupagi amukka hauna honglakliba mawongsi pendaduna tamlammi. Ichena masida ibema chekshaluhe aidi tawngambidunane nangi nupana chariba kwaduda phanaba ngaunaba potsemga tawsilamdobabu yamna manjilae haina hairakpani. Masida aisu matanga yamna chanabaduda chingnaba amati phawribani. Aduna aisu matang chaba ama ngaiduna lumduna leirami. Matangdu nongmadi ishorna aigi ifamda khutsinabiraki. Aigi nubagi fi furit sugena tawba matamsida furit khawda kwa packet ama yaurambani. Aisu kwadu phaktoktuna yenglami. Matamsida kwa hapnaba machal nataba kwada hapnaba machal nataba khara yauduna leiramni. Sindur manma powder angangbagumba khara ura dawna tawba akangma makak ani aduga langma phone khara ai potsak singdu ubada oningba ama phawrami thok laurami. Iche su aina kauduna kwadu yenghalami. Aina iche karino yengu tawrima mayamse aidi kwa zadabanina khangde ado noigi chabanina khangamni sidi nongmata thengnadri aisu haina hairami. Masida ichena nate kwagi machalga nate sidi suk kuina chara ise imana pokpodagi siguma machal yaude potsem oidoini masi haina hairi. Asumna potsem ni haina khanbadagi ichega ekhoi ani tanaduna amaibi ahibi amada yengba chatlami. Hairiba amaibi si haiduna ichegi mamanabi amana hairakpadagi khangbani. Asumna amaibituda potsingdo utpadagi mahaknasu nupasi magi manakta suru naiduna leningnaba mangonda ngaunaba mahaini hairi. Aduga langma fol khara yauribaduna magi phaneki soiduna oiramgani haina hairaklammi. Aduga amaibidugi matung inna kumodinina semjaliba potsemdu khara kanbana maram oibana aikhoinasu khara chatkidanaba yumdagisu thadaba yaroi haina hairaklammi. Aduga amaibiduna langjambi machet ama piraktuna ibema se si aina piriba si matekse nangi nupadugi isingda ahumrak chup lupo aduga ne aina haidoriba laiwa si solu aduga pithakadabani haiduna laiwa ama takpirai. Asumna aisu upai leitre amaibiduna haibasi tawba natana khanbadagi aigi nupada numit ninimu pithakpa hawi. Adubu khara leiragadi aina thongba chak chaningde charoi haiduna amuk tawrakpa hauri. Fibam asi yaurakpadadi ichanupasisu saubada mai haurami. Adubu aina themjanduna chakto matam khara mangonda thonghalami. Aduga tanja chana ichanupisu yumda thoglakpadagi aina laison tawduna thamba isingdo ichanupida pihanduna hek aigi nupabu pithaklammi.
ꯑꯁꯨꯝꯅ ꯊꯥꯃꯨꯛ ꯀꯩꯃꯨꯛ ꯇꯧꯕꯗꯒꯤꯗꯤ ꯌꯨꯝꯗ ꯂꯩꯅꯤꯡꯉꯝꯗꯕ ꯑꯩꯒꯤ ꯅꯨꯄꯥꯁꯤ ꯌꯨꯝꯗ ꯂꯩꯅꯤꯡꯉꯛꯇꯅ ꯏꯃꯨꯡ ꯃꯅꯨꯡ ꯀꯣꯏꯕꯒ ꯆꯠꯃꯤꯟꯅꯗꯅ ꯑꯩꯒꯁꯤ ꯈꯔ ꯂꯨꯅ ꯇꯧꯔꯛꯄ ꯍꯧꯔꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯨꯡꯉꯥꯏꯕ ꯀꯨꯏꯗꯦ ꯍꯥꯏꯕꯗꯨꯅꯤ ꯅꯣꯡꯃ ꯂꯩꯀꯥꯏꯒꯤ ꯎꯠꯁꯣꯞ ꯑꯃ ꯌꯥꯎꯕ ꯆꯠꯂꯨꯕꯗꯒꯤ ꯑꯃꯨꯛ ꯍꯥꯟꯅꯒꯤ ꯐꯤꯕꯝꯗ ꯍꯟꯖꯤꯜꯂꯛꯄ ꯍꯥꯏꯕꯗꯣ ꯑꯣꯏꯔꯛꯈꯤ꯫ ꯎꯁꯣꯞꯇꯨꯗ ꯀꯨꯃꯣꯗꯤꯅꯤ ꯁꯣꯏꯗꯅ ꯊꯦꯡꯅꯔꯝꯒꯅꯤ ꯍꯥꯏꯕꯁꯤ ꯑꯩ ꯉꯁꯤ ꯐꯥꯎꯗ ꯆꯦꯠꯅ ꯊꯥꯖꯔꯤ꯫ ꯑꯗꯨꯒ ꯃꯁꯤꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯑꯃꯨꯛ ꯇꯣꯏꯕ ꯏꯁꯧ ꯏꯔꯥꯡ ꯇꯧꯕ, ꯏꯃꯨꯡꯗ ꯄꯣꯠ ꯂꯪꯕꯅꯆꯤꯡꯕ ꯃꯑꯣꯡꯒꯤ ꯂꯥꯟ ꯀꯌꯥ ꯏꯃꯨꯡꯁꯤꯗ ꯃꯥꯅ ꯇꯧꯔꯛꯈꯤ꯫ ꯃꯇꯧ ꯑꯁꯤꯗꯗꯤ ꯑꯩꯁꯨ ꯇꯧꯐꯝ ꯈꯪꯗꯕꯗꯒꯤ ꯏꯃꯥ ꯑꯃꯥꯏꯕꯤꯗꯨꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛꯀꯁꯨ ꯆꯠꯂꯝꯃꯤ꯫ ꯑꯃꯥꯏꯕꯤꯗꯨꯅꯁꯨ ꯂꯥꯏꯃꯤꯠ ꯊꯥꯜꯂꯒ ꯑꯃꯨꯛ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯑꯃꯨꯛꯀ ꯍꯦꯟꯅ ꯈꯨꯠ ꯊꯥꯔꯦ ꯍꯥꯏꯔꯛꯈꯤ꯫ ꯃꯁꯤꯗꯒꯤ ꯑꯩꯈꯣꯏꯔꯣꯝꯗꯒꯤꯁꯨ ꯈꯔ ꯍꯦꯟꯅ ꯑꯃꯨꯛ ꯇꯧꯗꯕ ꯌꯥꯔꯔꯣꯏ ꯍꯥꯏꯕꯗꯒꯤ ꯍꯟꯗꯛꯇꯤ ꯃꯥꯅ ꯑꯣꯏꯅ ꯂꯥꯏꯊꯧ ꯇꯧꯔꯛꯀꯦ ꯍꯥꯏꯔꯛꯏ꯫ ꯑꯗꯨꯒ ꯃꯈꯥ តា"ꯏꯕꯦꯝꯃ ꯅꯪꯒꯤ ꯅꯄꯨꯔꯣꯏꯕꯒꯤ ꯐꯨꯔꯤꯠ ꯃꯆꯦꯠ ꯑꯃꯒ ꯁꯝꯒ ꯄꯤꯔꯛꯎ ꯏꯃꯥꯗ" ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯑꯁꯨꯝꯅ ꯑꯩꯁꯨ ꯑꯩꯒꯤ ꯅꯨꯄꯥꯁꯤꯕꯨ ꯍꯥꯟꯅꯒꯤ ꯃꯑꯣꯡꯗꯕꯨ ꯍꯟꯖꯤꯜꯂꯕꯗꯤ ꯈꯟꯗꯨꯅ ꯑꯃꯥꯏꯕꯤꯗꯨꯗ ꯃꯥꯅ ꯍꯥꯏꯔꯤꯕꯁꯤꯡꯗꯣ ꯂꯣꯏꯅꯃꯛ ꯁꯤꯟꯅꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯑꯃꯥꯏꯕꯤꯗꯨꯅꯁꯨ ꯃꯥꯒꯤ ꯃꯌꯨꯝꯗꯒꯤ ꯄꯣꯠ ꯊꯥꯔꯛꯂꯝꯃꯤ, ꯑꯗꯨꯒ ꯀꯨꯃꯣꯗꯤꯅꯤꯅꯁꯨ ꯊꯥꯔꯛꯄ ꯂꯦꯞꯂꯝꯗꯦ꯫ ꯑꯁꯨꯝꯅ ꯇꯧꯕꯁꯤꯗ ꯑꯩꯒꯤ ꯅꯨꯄꯥꯁꯤ ꯑꯃꯨꯛꯇ ꯐꯥꯎꯕ ꯁꯥꯔꯩ ꯍꯧꯗꯕꯁꯤ ꯁꯥꯔꯩ ꯍꯧꯕꯒꯤ ꯃꯑꯣꯡ ꯇꯧꯔꯛꯂꯝꯃꯤ꯫ ꯃꯆꯤ ꯃꯪꯗꯨꯅ ꯐꯝꯕ, ꯋꯥ ꯂꯥꯡ ꯑꯃꯠꯇ ꯉꯥꯡꯂꯝꯗꯦ꯫ ꯊꯕꯛ ꯃꯐꯝꯗꯁꯨ ꯂꯣꯏꯅꯃꯛ ꯁꯂꯥꯛ ꯁꯥꯔꯕ ꯃꯥꯜꯂꯤ, ꯑꯃꯠꯇ ꯅꯥꯇꯩ ꯆꯥꯅ ꯊꯕꯛꯇꯨ ꯇꯧꯔꯝꯗꯦ꯫ ꯑꯗꯨꯒ ꯃꯥꯒꯤ ꯃꯊꯛꯀꯤ ꯑꯣꯐꯤꯁꯔꯗꯨꯗꯁꯨ ꯈꯠꯅꯕ ꯍꯧꯔꯨꯕꯗꯒꯤ ꯄ꯭ꯔꯥꯏꯚꯦꯠ ꯖꯣꯕꯅꯒ ꯑꯣꯏꯕꯅꯦ ꯊꯕꯛ ꯇꯠꯂꯝꯃꯤ꯫ ꯋꯥꯐꯝꯁꯤ ꯃꯌꯥꯝ ꯃꯥꯡꯗ ꯍꯥꯏꯕ ꯏꯀꯥꯏꯕꯗꯒꯤ ꯃꯅꯥ ꯃꯅꯤꯟꯗꯤ ꯅꯩꯔꯝꯗꯦ꯫ ꯑꯁꯨꯝ ꯇꯧꯅ ꯑꯩꯒꯤ ꯅꯨꯄꯥꯁꯦ ꯍꯧꯖꯤꯛꯇꯤ ꯌꯨꯝꯗ ꯑꯁꯨꯝ ꯂꯩꯔꯝꯃꯤ꯫ ꯃꯥꯒꯤ ꯑꯁꯨꯝꯅ ꯑꯣꯏꯔꯛꯂꯤꯕ ꯐꯤꯕꯝꯁꯤꯗꯗꯤ ꯑꯩꯁꯤ ꯊꯃꯣꯏ ꯀꯥꯏꯔꯝꯃꯤ꯫ ꯑꯗꯨꯅ ꯏꯃꯥ ꯑꯃꯥꯏꯕꯤꯗꯨꯗ ꯆꯠꯇꯨꯅ ꯂꯩꯊꯧ ꯇꯧꯕꯗꯣ ꯂꯦꯞꯄꯤꯔꯣ, ꯅꯨꯄꯤꯗꯨꯅ ꯄꯨꯒꯦꯁꯨ ꯄꯨꯖꯈ꯭ꯔꯁꯅꯨ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯑꯩꯒꯤ ꯃꯥꯏꯀꯩꯗꯒꯤꯗꯤ ꯂꯩꯊꯧ ꯇꯧꯕꯗꯣ ꯂꯦꯞꯂꯝꯃꯤ꯫ ꯃꯁꯤ ꯂꯦꯞꯈꯤꯕꯗꯒꯤꯗꯤ ꯑꯩꯒꯤ ꯅꯨꯄꯥꯁꯤ ꯍꯧꯖꯤꯛꯇꯤ ꯀꯨꯃꯣꯗꯤꯅꯤꯅ ꯄꯨꯅꯤꯡꯕ ꯃꯥꯏꯀꯩꯗ ꯄꯨꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯃꯥꯒꯤ ꯋꯥꯈꯜꯗ ꯄꯨꯡꯉꯥꯎ ꯉꯥꯎꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯃꯆꯥꯒꯤ ꯅꯨꯡꯁꯤꯕ, ꯃꯤꯅꯨꯡꯁꯤ ꯍꯥꯏꯕꯗꯨ ꯐꯥꯎꯕ ꯐꯥꯎꯗ꯭ꯔꯕꯒꯤ ꯃꯑꯣꯡꯗ ꯇꯧꯁꯤꯜꯂꯛꯈ꯭ꯔꯦ꯫ ꯀꯨꯃꯣꯗꯤꯅꯤꯅ ꯍꯦꯛ ꯄꯥꯝꯖꯕ ꯍꯥꯏꯕꯗꯨ ꯊꯣꯛꯂꯔꯦ꯫ ꯅꯣꯡꯃ ꯅꯨꯃꯤꯗꯥꯡ ꯑꯃꯗꯤ ꯑꯩꯒꯤ ꯅꯨꯄꯥꯁꯤ ꯍꯜꯂꯛꯇ꯭ꯔꯦꯅ ꯇꯧꯔꯒ ꯀꯨꯃꯣꯗꯤꯅꯤꯒ ꯃꯈꯣꯏ ꯑꯅꯤꯁꯤ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯂꯩꯀꯥꯏ ꯄꯨꯝꯕ ꯋꯥ ꯂꯥꯎꯅꯔꯝꯃꯤ꯫ ꯑꯩꯁꯨ ꯏꯀꯥꯏꯕꯅ ꯃꯥꯏꯁꯤ ꯊꯝꯐꯝ ꯂꯩꯔꯝꯗꯦ꯫ ꯑꯗꯨꯕꯨ ꯏꯆꯥ ꯑꯅꯤꯒꯤꯗꯃꯛ ꯍꯤꯡꯗꯕ ꯌꯥꯗꯦ, ꯁꯣꯟꯁꯟꯕ ꯌꯥꯗꯦ ꯈꯟꯗꯨꯅ ꯉꯛꯁꯤ ꯊꯥꯡꯒꯠꯇꯨꯅ ꯆꯠꯂꯝꯃꯤ꯫ ꯄ꯭ꯔꯙꯥꯟ ꯑꯃꯗꯤ ꯂꯩꯀꯥꯏꯒꯤ ꯑꯍꯜꯁꯤꯡꯅꯁꯨ "ꯏꯇꯩꯃ, ꯇꯥꯃꯣꯁꯤ ꯍꯥꯟꯅꯗꯒꯤꯁꯨ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯏꯖꯠ ꯌꯥꯝꯅ ꯇꯧꯅꯗꯨꯅ ꯂꯥꯛꯂꯤꯕ ꯃꯤꯁꯛ ꯑꯃꯅꯤ꯫ ꯃꯥꯅ ꯂꯩꯀꯥꯏꯁꯤꯒꯤꯗꯃꯛꯇ ꯇꯧꯕꯤꯈ꯭ꯔꯤꯕꯁꯤꯡꯗꯣ ꯀꯥꯎꯖꯗꯦ꯫ ꯑꯗꯨ ꯑꯣꯏꯔꯕꯁꯨ ꯃꯌꯥꯝꯅ ꯆꯠꯅꯗꯕ ꯂꯝꯆꯠ ꯆꯠꯂꯕꯅꯤꯅ ꯑꯆꯨꯝꯕꯗꯤ ꯇꯧꯅꯤꯡꯏ꯫ ꯑꯗꯨꯅ ꯏꯇꯩꯃꯅ ꯄꯥꯝꯕꯗꯨꯃꯛ ꯅꯅꯥꯎꯗ ꯍꯥꯏꯕꯤꯌꯨ, ꯑꯗꯨꯝ ꯇꯧꯖꯒꯦ" ꯍꯥꯏꯗꯨꯅ ꯄ꯭ꯔꯙꯥꯟꯅ ꯍꯥꯏꯔꯛꯈꯤ꯫ ꯑꯩꯅꯁꯨ "ꯏꯕꯨꯡꯉꯣ, ꯅꯇꯩꯃꯁꯨ ꯏꯀꯥꯏꯕ ꯆꯣꯞꯄ ꯅꯪꯕꯇ ꯅꯠꯇꯅ ꯍꯟꯗꯛꯀꯤ ꯃꯇꯥꯡꯁꯤꯗꯤ ꯈꯔ ꯄꯦꯟꯗ꯭ꯔꯦ꯫ ꯑꯗꯨꯅ ꯃꯈꯣꯏ ꯑꯅꯤꯁꯤ ꯂꯩꯀꯥꯏꯁꯤꯗ ꯂꯩꯍꯜꯂꯅꯨ, ꯃꯈꯣꯏ ꯑꯅꯤꯒꯤ ꯊꯣꯛꯄ ꯇꯧꯖꯈ꯭ꯔꯁꯅꯤ" ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯂꯩꯀꯥꯏꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡꯅꯁꯨ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯁꯤꯒꯨꯝꯕ ꯃꯊꯣꯡ ꯍꯨꯛꯇꯕ ꯂꯝꯆꯠꯁꯤ ꯂꯧꯅꯔꯛꯇꯅꯕ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯂꯩꯀꯥꯏꯁꯤꯗꯒꯤ ꯇꯥꯟꯊꯣꯛꯄꯗ ꯍꯥꯟꯅ ꯂꯦꯞꯅꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯊꯥ 4-5 ꯂꯩꯔꯕ ꯃꯇꯨꯡꯗꯒꯤꯗꯤ ꯀꯨꯃꯣꯗꯤꯅꯤꯅ ꯁꯤꯟꯗꯨꯅ ꯑꯩꯈꯣꯏꯒꯤ ꯂꯧ ꯂꯩꯔꯤꯕꯁꯤꯡꯗꯨ ꯃꯥꯒꯤ ꯃꯤꯡꯗ ꯑꯣꯏꯅ ꯄꯥꯟꯅꯕ ꯀꯟꯅ ꯍꯣꯠꯅꯔꯛꯈꯤ꯫ ꯑꯗꯨꯕꯨ ꯏꯆꯥꯅꯨꯄꯥꯒ ꯑꯩꯒꯅ ꯆꯠꯇꯨꯅ ꯙꯝꯀꯥ ꯇꯧꯗꯨꯅ ꯂꯟ ꯊꯨꯝ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤ ꯃꯥꯒꯤ ꯃꯃꯤꯡꯗ ꯃꯆꯦꯠ ꯑꯃꯠꯇ ꯄꯥꯟꯗꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯃꯥꯏꯁꯨ ꯄꯥꯛꯈꯤ꯫ ꯑꯁꯨꯛ ꯀꯨꯏꯕꯁꯦ ꯃꯥꯁꯨ ꯉꯝꯅꯕꯗꯤ ꯀꯟꯅ ꯍꯣꯠꯅꯖꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯃꯥꯒꯤ ꯑꯁꯥ ꯄꯨꯝꯕ ꯃꯥꯡꯍꯟꯕꯅꯤ꯫ ꯑꯗꯨꯒ ꯑꯩꯈꯣই ꯏꯃꯨꯡ ꯏꯃꯥ ꯏꯆꯥ ꯅꯨꯡꯁꯤꯅꯅ ꯂꯩꯃꯤꯟꯅꯔꯤꯕꯁꯤ ꯊꯨꯒꯥꯏꯅꯕ ꯄꯣꯠꯁꯦꯝ ꯊꯥꯖꯤꯜꯂꯛꯄꯁꯨ ꯂꯦꯞꯂꯝꯗꯦ꯫ ꯑꯩꯅ ꯑꯃꯨꯛꯁꯨ ꯈꯜꯂꯤ ꯃꯗꯨꯗꯤ ꯑꯁꯨꯛ ꯂꯥꯞꯅ ꯂꯩꯔꯁꯤ ꯐꯥꯎꯕ ꯌꯦꯡꯁꯤꯟꯕ ꯂꯦꯞꯇꯦ꯫
Asum tawna matamgi matong inna aina aigi nupabu nungshiramba latcharamba pumbasu kokhi. Kumodinina selgi kalaga pamjana laikriba nupado haujikti thabaksu tatle magi mamingda law inkholdo onjaning libadusu sangdre. Amaromdana aigi nupasisu macha khaina haujikti umok khare aidi ngasi faubada icha singa nunga yaifana pali aduna mangjari basi ainate makhoini haina khalli. Nungsi chanana leiminaba yaba imung amabu makhoi anina kainaba sinbagi mahaini haina khanjai. Ngasigidi wari asi matang asida losinjare mathang wari anauba amamuk puduna lakjage thagajari.